ngasi phongkhiba tongan manipuri se phongsing amasung thokhiba thawdo wathoksing dagi maruibi ipausing myamna thamjagi ahanbada BJP Manipur Pradesh na lamtu sengkhre Manipur pangthokaduriba G20 mifam na malemgi lebakya dagi lakaduriba delegate singna Manipur si malemgi myamna koiba lakpa yaba fazaraba mafam amani phawhonma ngamlagadi Manipur si tourist kya laktuna Manipur income kya lakpa ngamgaduribane haina RD and PR Minister YKM Sana phongthokre Manipur hayengdagi nominee G20 mifam pangthokaduriba sigi mangoinana BJP Manipur Pradesh na sinduna Imphal City gi akoibada lamtu sengbagi thaba ngasi pangthokhibada wafamsing ngasi phongdokhibane mahakna makha taradun hai Manipur gi tourism sector da income kya lakpa haibasi Manipur gi sitmilon fagalakadoribane Manipur G20 mifam Manipur phamba haibasida Manipur gi CM na challenge amaga loinana ayaba lobirakpa sima gyamna fagatningai ni 5-star hotel ama phau leitaba Manipur da araiba kharna sinduna ngamna bu honagadabani haiba CM gi firep yamna thaganingai ni Manipur mahoksa gi kusem kya gi fajabana leiteng mafam mani weather hiram kudimakta Manipur si India gi Switzerland ni haina singthanari bani maram kya sina aikoi kudimakna lu na na leinana ba thaudang lominasi yumda saba polam sing lambi lamkhang no hundokpa amang mana sing langthokpi gi thawong tobidana wa appeal story YKM sana makha taraduna ngasidi plastic ki polam sing asi recycle toraga gamla na singo kya siam laga aki amount seasonare aduna sakhumdagi tholakpa polam singna ama aduga plastic na ama tungan na thambiduna NGO myam thamlibasi sinabiu Imphal Municipal Corporation gi employee sing human being ni myam na wakal khan thabiduna luna na leina bo hona bada tengbang biu haina sumakata na phongdorakli Makasa tharak poina to papa omana Delhi da PRIC na demand tawruba du state government ki mayukta natte MSPP Manipur State Panchayat Parisad ki miyut sina Delhi da satuna PRIS singi oiba demand khara tawruba du state government ki mayukta natte haina MSPP ki President MD Abdul Latif na khuyek pi dun thadorak ba sirul amada hairi sirul sin hai lamdam sigi ikai khumnari bes Minister Biren ki Facebook account ki social media ki khutang da panchayat ki team amada Delhi da satuna government ki mathakta protest tawre haina ibirak pa thingnari matang asida MSPP na haining badi aikhoina Delhi da satuna PRIS oiba demand khara tawruba du state government ki mayukta nate lonana loinana tumina agenda ama oina tawusnati MSPP na print amadi electronic media ki kuthangna Manipur lengak January English ngani ga kungo humdagi phawgi manungda PRIS singi demand PPU natrabadi English ngani ga kungo humdagi February amadagi Delhi de satuna mari leinaba singda aikhogi demand sing phangna bu wakalagani haina laukthokhi balaikrabani adubu laibak thibidi state asigi miyamgi CM amasum RDN PR gi minister loinana Manipur lengak ki makhada leiba RDN PR asigi official na singba kanamata response tawbirakhide adudagi tangai fadana panchayat ki temasina Delhi da Manipur state government na thadokna thambiriba wages ki lupa crore sangaga taru asi thadokhan biu loinana material component lupa crore sahumga ani is government of India na matam sana thadok biu haina tanjakhi bakhaktani state government ki mayukta nate hairi makhatana state government na mamang cabinet decision lobiduna panchayat election si September October English ngani ka kungani thuda pangthoklagani haibiraga pangthoktaba adubu pakhasaduna panchayat election matam sana tabiu haina demand tawgani laibuk phabadi miyamgi CM gi statement April English ngani ka kungo humdoi da tawgani haibigu uzare soidana tawbiu haina nungluksari haina su serolosina makhatari aroibada MSPP gi mekaidi gi nungluksaba galoina serolosina hai MG Narega gi English ngani ka kungani thoi June kungo humdoi da ministry na release tawbirakpa sing amasum tamgi lairiba job card holder singi khusuma lupa crore 7 asina state ki exchequer ngakpa tokpiro atokpa alternative ama mood sinbiro PRIS aikhogi matam su loire laita lairaba job card holder singi pressure na aikho yamna wari maramaduna lakliba February kun phawgi manungda state account da lairiba lupa crore samriga ohum lehoriba simiyam ge masum PRIS singi awaba yengbidun thadokpiyo haina phungdorakli atopa yamna thamoi sokngai oiriba paw mana Turkey earthquake Atek akai maraktagi pung saniga nipuga nipan gi matungda nupi masama kankhre sihiba masing lising nipu yankre Turkey gi rescue team sinu mamangi Seoul Yohana maramoiduna paktakna Atek akai thu onkraba building gi manungdagi sei taraga thret ngai debi nupi masama ngasikan mangamkhre
Atek akai marakti hingduna leiriba miyoising leiramkhigani haibigi asa taunari ngasi yuar hakraba matung pung saniga nifuga nipan gi matungda aleyana honest kaubi nupi asi building gi atek akai marakti gi kanma ngamkhibani hauju phawda khanungpok thangba Turkey amadi Syria gi saruk kharadagi puna asiba miyoi lising nifugi mayada phangma ngamkhre ngasi gi rescue team da saruk yakhiba coal miner Ali agadogana phungdorakpada hingna laphupang ngamkhrabi nupi masado hauju phawbuk masa mau thoina sokjindana uri maki mamit pangba madi kupsinba laina ngamli haina agadogana Kaharman Maharashtra leiba mafam amada AFP ga unabada phungdokhibani makna makhatana hai Atek akai na thalaba building singa sigi manakta makoigi team asina sayola masumna thapuk tawdunu lakhibani makoina mafam asida apikpa khonjel ama tabadagi sangsilaktuna yengbada nupi masa si leire khangmadagi kanmangam hobani yamna wana hotnaraba matung ahingba misa ama phangboda aikhoi yamna nungai phawi mi danatana apikpa haudong ama phawbada hingna phangboda yamna nungai haina phungdorakre nupi masa sigi makhura mana kapladuna rescue team na puthoraklibi maki masa nupi bu konduna kapkhi duga rescue team dana khoibu kaidonungda kawro heba wapam phongdorakhi hairi nupi masa du kankhre matungda Turkey ski lanmising na mafam adu leiriba miyam amadi media singda mafam adu gi tholaknaba khankhi amadi rescue team singa du Atek akai marakti hena lusina sanghibana asobo problem ama oirakpa yabi oithokpa leibana mafam adu gi tholaknaba yathang pikhibani leba sigi official amadi medics ki maikedi gi phongdorakpada Turkey khakta da haujuk phawbi oina miyoi lising kunthraga taruka samaga marfuga tret aduga Syria dagi lising ahumga satruka marfuga nipan sire heba khangle masi yuar hakrab matung thokhiba after shock aduna ohenkibani official oina sikhiba migi masing confirm tawre haina laukthurakliba si lising kunthraga mapan ga sanipan ga humdraga manga oire Turkey lenga na haujuk rescue operation sa thariba team singda akaknaba mapum kharada operation sangdanaba wapam phongdorakre Turkey lenga na Syria gi lana ka hena son kraba mapam singda su makogi lanmisingna control torga sikhi mapam singda makhatana operation sathadana ba khangan khre haire na su pausna phongdorakli makasa tharak poina to papaw mana fataba polythene sing piu sanagi sindek singlau JK village head kanaguma amagi sijinaba yadraba hundokha adu atopa miyoi amagidi moral oirambe yai wafam asi yamna marik marang bo wafam amanati tawbu thawong asina akoibigi phipam na mosilakliba kaya si sengdoknabagi panamda pangthokpa thabak thoramni haina Jammu Kashmir gi village head oiriba Faruk Ahmad Ganaina phongdokre Faruk namha ki clean up mission gi thawrang makhara sanagi coin sing piraga imung manung da leiba phataba polythene singa sinaduna akoibigi phibam da mosilakliba polam kaya si leba manung da phumjinna ba lokhatpa thawrang amagi manung sana pangthorakpani Faruk na makhatana hai karigumba aikoina lunan bagi thabak thoram da wakhal sangdarabadi kaidonung da aikoina afaba thaknabi ising phangma ngamroi amadi sahi taragi matung da lehauk sen ba lebak sing uba phanglaroi haina PTI gi unaba ma da phongdorakre haujuk lenga na akoi bigi phibam lunana thamna bigi ehenba miyeng thamnuna pekhalagli ba thabak thoram sing asita leba sigi citizen sing na su hek ngamba thakta mateng pangpham thoi hai khen su paus na makhatana phongdorakli aduga haujuk koina de miyam paus matang sa lusinjarage amasu miyam puna anoba update gaminasi